Adom mit kayam Singbra mino. DSC video si makal miyam sema udna isilinaw kaya mana takpiri haibiri. Maram sina ngasi di pungtop topa yam sunungay baduguma video ma puzare. Adom mit kayam Singbra mit kayam phaba mino khangdoknaba days yam nungay ba days. Mi khudingmak top topi kanam manade. Adubu mi khradi mayamdagi karami hinjina amukke hena top topi. Aduga sigi top topa mi sigi marakta adom su yauramba yaribani kanana khangbano. Aduna adom su mayamdagi top topa mi amara haibadu khangdoknaba ngasigi tesa sei soidana saruk yabiyo. Chada mi marifutarani thoina ngasi tawdoriba tesa sei mapung phana mai pakpa ngamde. Test asida adumna soiba amata yaudana mapung phana mai pakpa ngamagade do ngasai mi chamadugi manungda lemhauba mi nipandugi manung adom su chandoribane. Haidi mitsingba haibasigi lamdade dom superhuman ama oidoribane haibane. Test asigi kanglon rule haizarage. Test asida round ohum leigane. Aduga round amada adumna challenge ohum thengnabigane. Round ohum se loirakpada mit yam Singbra singdamak champion singdam akhanana aikoina bonus oina challenge amatanga hapchinjarakane. Aduga adumna round khudingmakta thengnagadaba challenge singi masaksi loina chapchap managane. Khudam amatang pijage. Sumaina hek yengbada yam mananu uba machu tara pirakane ulakane. Sida adumna tawdoisi machu tara staida khwaidagi tongana taba khwai ot oiba machudu khandokpagi wathane. Challenge amada second tara mangagi matam pirakane sigi manungda khandokpi hogadabane. Adudi ekwe hojik chada minipan khaktana mapung phana mai pakpa ngamate sasi hojinna tawrasi. Tes astagi khangdokpi horo adongi mitu khunu khrangum thawbazala. Marakthana maru oiba promo amatang Kwa Kitel Akham Laikai de Leva Vector Tutorials Imphalgi Class 12 Science Amadi Arts Animaki Foundation Course Hayeng Tarik Kunthra Nungthil Pung Mariga Minute Kundagi Haujaragane. Tha manga chathajagadaba courses da Ishaishan Apama subjects khalaga class yaubi bayagane. Subject amagi course fee lupa lising manga khaktane. Van service amadi hostel gi khudong chaw su pizare. Loina na yam interesting oiba paw amana Vector Tutorials na Vector Reading Space haiba makhal mathil khudong chawa kya na thallaba adongi larik pafam auraifam amasu hapsil lakle. Aduga sajibu gi offer oina Vector Reading Space da mingchan basi hojiki oina free oiri. Nongmaijing numita so hangba reading space asigi thagi fina lupa lising amga chani tani. Gari yam komna khamba yagane amadi free wifi na chingba khudong chawa kya supiri. Pet services da photocopy pamasu acha thak pamasu group study room pamagasu mafamsta loina phangane. Akupa marol gidamok screen da hapchari number sing staida thinthadana paw phobirao. Round 1 Mastagi tongana taba machu khandokpiyo. Sibudi irai leirambane. Next please. Round 1 gi aroiba challenge. Round 1 di sida loire. Round 1 sidi adom loina mai paamgani khale. Asoiba mata yaudana. Adude khoi round 2 da mula se sina kharhena lurakane. Puning kharhena jangbiyo. Next please. Round 2 gi aroiba challenge.
Round 2 asisu adumna asoiba amata yaudana mai pagadi adom mid phariba normal eyesight oriba singi club ta adum su yaurabani. Congratulations. Yeah. Mi chada yankhaidi round 2 silan thropa matamda asoiba amma natraga amadi adum yawi. Adudi khoi round 3 da langnaba sem sarasi. Round 3 sidi khara sathirakani aduna lan changdringai mitki muscle sing warm up ngahak ta husi se bhamna saraga dongi mituna sumaina triangle ma yekpiu. Era pigman khrekra sawhalo. Oh aduni dana adudi seroi boina circle matang yekpiro aduga round 3 da lasi. Adudi khoi lutrik luba mit chingdrik chingdragadi fail oigadaba round 3 da lasi. Kino sidi chap manatro. Chapkri fazana tawreni sidi. Round 3 gi aroiba challenge. Simadi bibula fazana surani. Congrats. Round 3 su matang sta loire. Round 3 sifau adom na asoiba aran bamata yaudana mai paglaga de adom mit single aba daw yaraba mioi chada kunthra gi manung challabani. Adudi ekhui hojik ngasai haija kibagi matungina bonus oina yam luba challenge ma hapkani hai kiba tuda amuk la sei. Handak tinang na khandoi sei machu tara dagi nate suknai machu mari khakta dagi ne. Adubu yam tina laithuk piganu sini hena berak karkani. Simadi kaya kidora maroy. Yingbiu. Upai litragadi michi kachin biramo. Done. Ngasi test sida loire. Bonus pau yauna ngasi test asta adom 100% mai pagadi adom prithvi sigi apan mamisingi chada mari putrani thoidagi mid hena singat lava masu sing hena ubang amaba superhuman amani haina longzaba yare.